Kuki Kulai Piper Singi Marakta Nakpak Tanaduna Kuthoknabada Kuki Kulai Piper Madi Sire, Karana so upon Nambugi Matakta Kuki Lal Holo, UK LFK Chairman SS Hawkif Ki Yumsu Maitakre. Kulai Piper Mui Karana, Kangpopi District Ki, Kangpopi Bazar Manakta Press Case is in Nagata Potlam Kaya Mai Hadoki Bagi Tawongo, Yaning the Bokongdokuna Manipur Press Club, the Wakat Mi from Pangpokre. National Highway sing the loan yadaba mong the text com liver sing asigi mathakta action lognaba amadi transporter singbu ngak senbinaba all Naga Traders Association Manipur na Manipur lingak the demand thorakli. National Highway number 37 Imphal Ziribam Lambi Pakthok Chokthok pada Sokhalabal Lam Singi compensation matam cha na pi dabagi mayok ngasi ayuktagi highway asida chatharakiba matam kaktaba ban handokre. State asidasu Har Ghar Tiranga campaign ge sarugama oina cultural amasung musical event ke thoram Tiranga concert pangthokre apun by India amagidamak aikoi khudingmak lepminasi haina Chief Minister Birena appeal tauri. Amasung Maitei ge traditional Portloi ge geographical identification GI tag launaba thabak paikhat bahore haina Manipur Handloom and Handicrafts Development Corporation Limited ki managing director Jiten Nahai.